Welcome back guys. Ngasigi Wari Pungja gi ningsing mami ama oina ngasidi ahoi Kumbi setupur hai tare Kumbi setupur maning leikai gi na maning aduga Uyung makhongi je moi gi na side oi doine ado lam maning makki marak tai tare Kumbi setupur maning leikai gi ju marak maning hai tare adu Uyung khong gi na hogol la posai ji da dam ama ga sheme ba jaga je yam thina phajada wo jaga ne hanadi phajana shema mabane moi yubi pambi ga thadana lei ga thadana daidi lakpo mi ngi phambom ga ke semdana ko jaga je hanadagi naturally adum masagi oina tera pambi achouga haudana khotana khara adum phajaraga leiba jaga ne jaga je chingya ju oiraga yam thina phajaba ko adum moi gi dam je sabada khidang moi gi soiba khopa leiba dagi oigadra hangde adum thugai amuk senggot tawdagi jaga ji gi phajaba je senggot pa loiraba matung da leiga thadana khotana tawru matung mi ga yengnaba lakpa hauramba bane ko haura matung ji da amuk dam je moina Hanggaranda thugai bedagi magi hojik maki oina di magi phajab je mangre adu chahi kharagi matungda moi phajana semgat ni khotni di dum hai na semjin biragadi magi gari lakhom sporting jaga ju yam thina phajai ko adu moina hanggaranda tokthok toksin tawudagi hojik maki oina di phajabadi khitang wali adu mayam adu de hoigi maningom hai tare Uyung makhongi na hogolapagi jaga da leriba dam je mayang yumphomda namduna yenghanjari MIYAMNA su mafm je sema loraba matungda mo moina sangatpa loraba matungda video nong thagatcharake thagalakpa kanduda MIYAMNA su jaga jibu yengbiba lakpiyu haina MIYAMNA honda ningsingjari adudi mayam video je haunaba tawrasai
ꯑꯗꯨꯒ ꯗꯥꯝꯁꯤꯒꯤ ꯑꯁꯣꯝ ꯊꯪꯕ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯁꯥꯏꯠꯁꯤꯅ ꯎꯌꯨꯡ ꯃꯈꯣꯡ ꯆꯤꯡꯉꯤꯀꯣ ꯑꯁꯥꯏꯁꯤꯅ ꯑꯁꯣꯝ ꯋꯥꯡꯕꯁꯤꯅ ꯎꯌꯨꯡ ꯃꯈꯣꯡ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯕ꯭ꯂꯣꯛ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯍꯟꯗꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯃꯌꯥꯝꯗ ꯈꯤꯇꯪ ꯈꯪꯍꯟꯖꯕꯅꯦ ꯌꯥꯝꯅ ꯐꯖꯕ ꯖꯒꯥ ꯑꯃꯕꯨꯗꯤ ꯑꯣꯏ ꯍꯥꯟꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯨꯔꯕꯅꯤꯀꯣ ꯂꯩ ꯅꯣꯡ ꯊꯥꯗꯅ ꯈꯣꯠꯇꯅ ꯀꯩꯗꯧꯗꯅ ꯃꯤꯠ ꯃꯤꯠꯁꯨ ꯌꯥꯝ ꯐꯩ ꯂꯩꯒ ꯂꯣꯏ ꯊꯥꯔꯝꯃꯕꯅꯦꯕ ꯌꯨꯕꯤ ꯄꯥꯝꯕꯤ ꯀꯔꯤ ꯀꯔꯥ ꯑꯗꯨ ꯃꯣꯏꯒꯤ ꯗꯥꯝꯁꯦ ꯃꯣꯏ ꯁꯦꯝꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯃꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯏꯕ ꯈꯔ ꯂꯩꯕꯗꯒꯤ ꯏꯁꯤꯡ ꯆꯦꯜꯂꯣ ꯌꯥꯗꯕ ꯁꯤꯅ ꯁꯤꯒꯤ ꯑꯩ ꯇꯨꯡꯗ ꯆꯦꯜꯂꯤꯁꯦ ꯁꯤꯅ ꯈꯨꯒꯥ ꯇꯨꯔꯦꯜꯅꯦꯕꯁꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯊꯛꯇ ꯑꯃ ꯆꯦꯜꯂꯤꯁꯤꯅ ꯏꯁꯤꯡꯁꯦ ꯈꯥꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯈꯥꯏꯕꯁꯦ ꯁꯤꯒꯤ ꯇꯨꯔꯦꯟꯒꯤ ꯃꯥꯏ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯇꯨꯔꯦꯟꯒꯤ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤ ꯁꯤꯒꯤ ꯗꯥꯝꯁꯤꯅ ꯋꯥꯡꯈꯠꯂ ꯊꯤꯡꯉꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯏꯁꯤꯡ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯃꯊꯛꯀꯤ ꯇꯨꯔꯦꯟ ꯁꯤꯗ ꯏꯁꯤng ꯆꯦꯟꯗꯧꯕꯗꯣ ꯁꯤꯒꯤ ꯗꯥꯝꯁꯤꯅ ꯀꯨꯠꯊꯔꯒ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯦ ꯆꯠꯄ ꯉꯝꯗꯗꯅ ꯑꯗꯨꯒꯤ ꯃꯣꯏ ꯅꯧꯅ ꯑꯃꯨꯛ ꯊꯨꯒꯥꯏꯔꯒ ꯁꯦꯝꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏ 3-4ꯔꯛꯇꯤ ꯁꯦꯝꯈ꯭ꯔꯕꯅꯤꯀꯣ ꯁꯦ ꯑꯗꯨ ꯍꯥꯟꯅ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯎꯠꯄꯗ ꯀꯪꯒ ꯃꯌꯥꯝ ꯇꯥꯎ ꯂꯩꯕ ꯖꯒꯥꯗꯣ ꯑꯗꯣ ꯍꯥꯟꯅ ꯒꯥꯔꯗꯦꯟ ꯁꯦꯝꯗꯅ ꯃꯣꯏ ꯗꯥꯝ ꯁꯦꯟꯅꯕꯒꯤ ꯃꯤꯒ ꯊꯝꯗꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯒꯠꯂꯨꯔꯕꯅꯦꯕ ꯗꯥꯝꯁꯦ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡꯁꯦ ꯆꯦꯜꯂꯣ ꯌꯥꯔꯛꯇꯕꯗꯒꯤ ꯋꯥꯡꯉꯨ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯌꯧꯈꯤꯗꯣꯏꯅꯦꯕ ꯁꯤ ꯃꯊꯛꯇ ꯆꯦꯜꯂꯤꯁꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯈꯨꯒꯥ ꯇꯨꯔꯦꯜ ꯁꯤꯅ ꯑꯃꯨꯛ ꯏꯊꯥꯏ ꯗꯥꯝ ꯇꯥꯔꯒ ꯁꯤꯅ ꯇꯨꯔꯦꯜ ꯑꯆꯧꯕ ꯇꯥꯔꯒ ꯁꯨꯒꯨꯅꯨꯒꯤ ꯍꯥꯏꯇꯥꯔꯦ ꯆꯛꯄꯤ ꯀꯥꯔꯣꯡꯂꯣꯝꯗ ꯇꯥꯁꯤꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤꯅ ꯋꯥꯡꯉꯨꯔꯣꯝꯗ ꯐꯥꯎꯗꯣꯏꯕ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯃꯇꯤꯛ ꯆꯥꯕ ꯕ꯭ꯂꯣꯛꯇꯤ ꯅꯠꯇꯦ ꯁꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅꯒ ꯁꯨꯝ ꯌꯦꯡꯕ ꯈꯣꯠꯄ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯅꯝꯈꯤꯕꯅꯤꯒ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯝ ꯅꯝꯕꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯗꯤ ꯁꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯣ ꯖꯒꯥꯗꯣ ꯌꯥꯝ ꯐꯖꯕ ꯖꯒꯥ ꯑꯃꯗꯤ ꯑꯣꯏꯕꯅꯦ ꯃꯤꯒ ꯂꯥꯛꯅꯕ ꯍꯧꯔꯨꯔꯕꯅꯤꯀꯣ ꯃꯣꯏꯅ ꯁꯨꯝ ꯑꯃꯨꯛ ꯊꯨꯒꯥꯏ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗꯒꯤ ꯖꯒꯥꯁꯦ ꯂꯣꯏ ꯃꯥꯡꯈꯤꯕꯗꯒꯤ ꯁꯤꯅ ꯁꯥꯊꯣꯏ ꯂꯩꯔꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ